ꯂꯝꯆꯠ ꯅꯥꯏꯗꯕ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯀꯌꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯦ ꯏꯆꯟ ꯀꯌꯥ ꯃꯄꯥꯟꯗ ꯆꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯖꯕ ꯀꯌꯥꯕꯨꯁꯨ ꯆꯦꯟꯊꯍꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯗꯦꯠ 8ꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤꯀꯣ ꯑꯁꯤꯁꯦ ꯗꯦꯜꯂꯤꯒꯤ ꯃꯥꯜꯚꯤꯌꯥ ꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤ ꯍꯥꯏ꯫ ꯁꯤꯁꯦ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯒꯅꯤꯀꯣ ꯅ꯭ꯌꯨꯁꯇꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ, ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯕ ꯄꯥꯎꯅꯤ ꯁꯤꯁꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ, ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯊꯧꯗꯣꯛ ꯑꯃꯅꯤ ꯁꯤꯗꯤꯀꯣ꯫ ꯌꯥꯝ ꯁꯥꯊꯤꯅ ꯎꯁꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯊꯕꯛꯅꯦꯕ ꯁꯤꯁꯦ꯫ ꯎꯁꯤꯜꯂꯛꯇꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯎꯁꯤꯜꯂꯛꯇꯕ, ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯑꯇꯣꯞꯄ ꯃꯤꯌꯥꯟ ꯆꯥꯅ ꯎꯁꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯊꯕꯛꯅꯦꯕ ꯁꯤꯁꯦꯀꯣ꯫ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯔꯠ ꯏꯁ ꯃꯆꯥꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯄꯗ ꯁꯦꯐ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ꯫ Ngasi March tang 9 International Women's Day numitida yamna nungaitaba thodok ama ngasi Malviya Nagar da amukkasu hanna thoe ngasi gi numitsida aikoigi maitai nupi amabu yamna brutally aikoigi yam thina phubirakpa amasung mahak tana dona akoina belt na aikoigi belt tu da aikoigi tinghang yawba aikoigi adugumba belt na kandana amasung thangna thinge haiduna hotna giba se akoida tasengna masi yam nungaitaba masi thodok ama thoi hairiba thodok ase numidang wairamgi pung 5:30 angangsina walking satpa matamda thokiba thodokni masiguma ayuk nongdin bhaboda akoise north east ki aikoigi saksing sina tongana tabagi usitribara natragana aikoisibu yamna handana khanbagira aikoise siguma thodok ase hanjan thokpase aikoi tasengna yaningde ngasi akoi DMC sigi maikai dagi hojik ahing sida akoi Malviya Nagar gi police station ja koi FIR ama pisanjaba laktabani angang ja koi hana doctor da pujarure hospital amada hana phalaba matungda hospital tu dagi amuk Atoppa hospital amada amuk puro na haibadagi adugi hospital da paraga masa examine pulap tawraba matungda akoi FIR pisanjaba Malviya Nagar da lae adugi matungda akoi mayamda akoi nungaitaba akoi asauba akoi bu usitriba mayam ase si akoi na pangdamjabo ina ngasi akoi na sumaina mayam si pullaga akoi ahing sida akoi pullaga mayam bu akoi da tawriba se masi lali aduna masi akoi yaningde haibase masigi damakda akoi pulap lepminasi haibase aina amukasu hanna mayam da haizari ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯆꯠꯄꯗ ꯁꯦꯐ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯌꯥꯝ? ꯁꯦꯐ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯐꯥꯎꯅꯔꯛꯑꯦꯀꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯅꯠꯇꯦꯕ ꯂꯩꯔꯤꯁꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯆꯠꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯒꯤ ꯃꯤꯅ ꯐꯨꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯣꯕ, ꯑꯗꯣ ꯏꯟꯗꯤꯌా ꯃꯅꯨꯡꯗ ꯏꯟꯗꯤꯌా ꯃꯁꯦꯟ ꯐꯨꯅꯕ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯌꯥꯝ꯫ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯃꯩꯇꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯊꯕꯛꯅꯤ ꯃꯌꯥꯝ ꯀꯣ꯫ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯂꯤꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣꯕ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ? ꯀꯔꯤ ꯃꯔꯝꯗꯒꯤꯅꯣꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯦ? ꯃꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯌꯥꯝꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯑꯣꯛꯇꯕꯤ, ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯆꯨꯝꯗꯕꯤ, ꯈꯔ ꯃꯄꯥꯟ ꯊꯣꯛꯑꯒ ꯌꯥꯝꯅ ꯍꯦꯡꯉꯣ ꯄꯥꯝꯕ ꯑꯃꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯀꯣꯝꯕ, ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯕ, ꯑꯇꯣꯞꯄ ꯖꯥꯇꯤꯕꯨ ꯃꯋꯥ ꯑꯣꯏꯕ ꯄꯥꯝꯕ, ꯃꯩꯇꯩ ꯅꯨꯄꯥ ꯀꯌꯥꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯃꯋꯥ ꯅꯥꯏꯁꯟꯕ, ꯁꯤꯒꯨꯝꯕ ꯑꯉꯝꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯒꯤ ꯗꯥꯍꯤꯗꯩꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ꯫ ꯃꯣꯏ ꯗꯥꯍꯤꯗꯩꯁꯨꯅꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅꯅꯦ ꯃꯩꯇꯩꯁꯤꯡꯁꯦ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕꯅꯦꯕ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯐꯤ ꯇꯨꯗꯕ ꯂꯣꯏꯗꯕ ꯁꯦꯠꯄ ꯚꯥꯏꯔꯦꯜ ꯆꯠꯂꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯃꯤꯅꯤꯁꯇꯔꯒ ꯇꯨꯃꯤꯟꯅꯔꯦ,ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯍꯤꯡ ꯑꯃꯒꯤ ꯂꯨꯄꯥ 1,50,000 ꯂꯧꯔꯦ, ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯁꯨꯝ ꯐꯦꯁꯕꯨꯛꯁꯤꯗ ꯂꯣꯏꯔꯦꯕ꯫ ꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯤꯡꯁꯦ ꯁꯤꯅꯁꯨꯅꯦ ꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥꯁꯦ ꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯦ ꯎꯁꯤꯔꯛꯇꯕꯅꯦꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅꯀꯣ ꯃꯌꯥꯝ ꯆꯨꯝꯃꯤꯀꯣ꯫
ꯂꯥꯜꯂꯤ ꯆꯨꯝꯃꯤꯗ ꯍꯥꯏꯕꯤꯔꯝꯃꯣ ꯇꯥꯗ꯭ꯔꯅꯦ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯍꯥꯏꯗꯤ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯗꯨꯒ ꯆꯠꯂꯦ ꯑꯗꯨ ꯆꯠꯂꯦ ꯁꯦꯡꯗꯣꯔꯛꯄꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯩꯇꯩꯕꯨ ꯌꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯩꯇꯩꯅ ꯃꯩꯇꯩꯕꯨ ꯆꯤꯡꯊꯕ ꯂꯦꯞꯇꯕ ꯑꯗꯨꯅꯁꯨ ꯃꯤꯌꯥꯟ ꯆꯥꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯩꯇꯩ ꯃꯥꯟꯗ꯭ꯔꯕꯕ ꯅꯠꯇꯦ ꯆꯥꯏꯅꯤꯁ ꯃꯑꯣꯡ ꯃꯥꯜꯂꯦ ꯑꯗꯒꯤ ꯅꯦꯄꯥꯂꯤ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯃꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗ ꯈꯤꯇꯪ ꯂꯥꯞꯅ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯃꯨꯛ ꯂꯥꯞꯅꯕ ꯂꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅ ꯂꯩꯔꯤꯕ ꯏꯕꯨꯡ ꯅꯨꯄꯥ ꯀꯌꯥꯗꯁꯨ ꯃꯈꯣꯏꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯎꯁꯤꯠ ꯊꯑꯣꯏꯗꯦꯕ ꯆꯥꯏꯅꯤꯁꯅꯤ ꯅꯦꯄꯥꯂꯤꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦꯕ ꯃꯣꯏꯗꯀꯣ ꯑꯗ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯅꯦꯕ ꯊꯕꯛꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯁꯦꯕ ꯑꯗꯨꯒꯅꯦ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯎꯁꯤꯠ ꯊꯑꯣꯏꯅ ꯆꯠꯇꯣꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅꯗ꯭ꯔꯒ ꯀꯔꯝ ꯍꯥꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯅ ꯆꯠꯇꯣꯔꯤꯅꯣ ꯅꯣꯏ ꯅꯁꯥꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯀꯌꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯦ ꯏꯆꯟ ꯀꯌꯥ ꯃꯄꯥꯟꯗ ꯆꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯖꯕ ꯀꯌꯥꯕꯨꯁꯨ ꯆꯦꯟꯊꯍꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯋꯥꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯐꯪꯉꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯃꯆꯥꯕꯨ ꯃꯄꯥꯟꯗ ꯊꯝꯂꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕ ꯏꯆꯦ ꯏꯆꯟ ꯀꯌꯥꯕꯨꯁꯨ ꯌꯥꯝꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯑꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯅꯦꯅ ꯆꯠꯈ꯭ꯔꯒ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯄ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯂꯒ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯖꯗ꯭ꯔꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯚꯔꯥ ꯇꯧꯔꯒ ꯂꯩꯖꯔꯤꯕ ꯏꯆꯦ ꯏꯆꯟ ꯀꯌꯥꯁꯤꯡꯗꯣ ꯆꯦꯟꯊꯩꯌꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯔꯗꯨꯒꯤ ꯗꯥꯍꯤꯗꯒꯤ ꯂꯣꯏ ꯆꯦꯟꯊꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤꯁꯨ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯀꯥꯝꯕꯤꯒꯅꯨ ꯐꯖꯅ ꯏꯟꯊꯤꯅ ꯁꯦꯠꯄꯤꯌꯨ ꯍꯥꯏꯅ ꯂꯩꯁꯥꯕꯤꯗꯁꯨ ꯅꯠꯇꯦꯀꯣ ꯃꯧ ꯃꯥꯏꯊꯛꯄꯤ ꯈꯔꯁꯨ ꯂꯩꯔꯦꯕ ꯑꯩ ꯏꯁꯥꯁꯨ ꯃꯧꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯃꯧ ꯃꯥꯏꯊꯛꯄꯤ ꯈꯔ ꯂꯩꯌꯦꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯐꯠꯇꯕ ꯃꯧꯁꯨ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯧꯇꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯡꯁꯨ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕ ꯂꯩꯌꯦꯕ ꯑꯗꯨ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨꯒ ꯃꯧ ꯃꯥꯏꯊꯛꯄꯤꯁꯤꯡꯁꯨ ꯇꯥꯕꯤꯌꯣꯕ ꯃꯧ ꯃꯥꯏꯊꯛꯄꯤꯁꯥ ꯅꯌꯨꯝꯗꯣ ꯄꯥꯅꯤꯡꯉꯦ ꯍꯥꯏꯅ ꯇꯣꯛꯅ ꯄꯥꯟꯊꯣꯛ ꯂꯣꯏꯔꯒ ꯄꯥꯈꯪ ꯅꯍꯥ ꯀꯣꯏꯕꯗꯣ ꯇꯧꯕꯤꯒꯅꯣꯕ ꯅꯈꯣꯏꯅ ꯄꯥꯈꯪ ꯅꯍꯥ ꯄꯥꯈꯪꯗꯨꯅ ꯅꯈꯣꯏ ꯀꯣꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣꯕ ꯃꯧ ꯀꯣꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣꯕ ꯃꯧꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯅ ꯂꯣꯏꯔꯦ ꯀꯣ ꯃꯧꯁꯤꯡꯁꯦ ꯂꯣꯏꯅ ꯈꯪꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯅꯈꯣꯏꯗ ꯅꯨꯡꯁꯤꯅ ꯀꯣꯏꯔꯤꯕ ꯅꯠꯇꯦꯅꯦꯍꯦ ꯃꯌꯥꯝ ꯑꯩꯒꯨꯝꯕꯒꯤ ꯂꯣꯡꯒꯥ ꯃꯧ ꯀꯌꯥ ꯑꯃ ꯂꯩꯀꯣ ꯃꯥꯏꯊꯛꯄꯤ ꯉꯛꯇ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯤꯡꯕ ꯑꯁꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣꯕ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯂꯩꯕ ꯅꯣꯏꯗꯤ ꯅꯆꯥ ꯅꯋꯥ ꯂꯩꯕ ꯅꯣꯏꯗꯤ ꯅꯃꯥꯏꯁꯤꯡꯗꯣ ꯂꯨꯛꯊꯅ ꯂꯩꯔꯣꯕ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯗꯤ ꯊꯧꯅꯥ ꯂꯩꯅ ꯂꯩꯒꯗꯕꯅꯦꯕ ꯄꯥꯡꯒꯟ ꯀꯟꯅ ꯂꯩꯒꯗꯕꯅꯦꯕ ꯑꯃꯠꯇ ꯑꯣꯏꯅ ꯃꯨꯛꯇꯅ ꯂꯩꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯕꯁꯦ ꯈꯪꯍꯟꯁꯦꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯁꯦ ꯈꯪꯍꯟꯅꯕ ꯍꯣꯠꯅꯁꯦꯕ ꯈꯪꯍꯟꯁꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣ ꯀꯔꯝꯕ ꯄꯋꯥꯔ ꯄꯥꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯁꯤ ꯈꯪꯍꯟꯃꯤꯟꯅꯁꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯊꯧꯅꯥꯗꯤ ꯄꯨꯊꯣꯛꯇ꯭ꯔꯦ ꯂꯝꯆꯠ ꯆꯨꯝꯗꯕ ꯂꯣꯟꯗ ꯂꯝꯆꯠ ꯆꯨꯝꯗꯕ ꯂꯝꯕꯤꯔꯣꯟꯗ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯄ ꯑꯗꯨꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯧꯁꯤꯡꯁꯤꯗꯤ ꯑꯩ ꯏꯁꯥꯁꯨ ꯄꯥꯝꯗꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯑꯩꯗꯤ ꯂꯣꯏꯅꯅꯤꯡꯗꯦꯕ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯗ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥꯁꯨꯅꯦ ꯊꯩꯅꯅ ꯆꯠꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯗꯤ ꯊꯩꯅꯅꯤꯡꯗꯦꯕ ꯃꯈꯣꯏꯗꯣ ꯊꯩꯅꯕ ꯃꯇꯝꯗꯅꯦ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯉꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗ ꯆꯣꯞꯄꯅꯤꯅꯅꯦ ꯑꯩꯈꯣꯏꯗꯁꯨ ꯆꯣꯞꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯃꯣꯏꯒꯤ ꯃꯃꯤꯠ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯎꯕꯗꯅꯦ ꯑꯩꯗꯤꯅꯦ ꯇꯤꯟ ꯁꯤꯆꯟꯅꯤꯡꯉꯦꯕ ꯃꯃꯥꯏꯗꯨꯒ ꯑꯗꯨꯒ ꯏꯁꯥ ꯅꯨꯄꯤ ꯑꯣꯏꯔꯒꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯩꯅꯔꯁꯨꯅꯦ ꯑꯩꯈꯣꯏ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯂꯤꯆꯠ ꯆꯨꯝꯗꯕ ꯅꯨꯄꯤꯗꯣ ꯍꯣꯏ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒꯇ ꯃꯃꯥꯏ ꯊꯛꯄ ꯅꯠꯇꯦꯀꯣ
ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯖꯒꯣꯏ ꯁꯥꯗꯕ ꯆꯣꯡꯗꯕ ꯈꯣꯠꯇꯕ ꯀꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯂꯩꯗꯨ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯃꯧ ꯑꯃ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯅ ꯂꯩꯕꯗꯣ ꯃꯣꯟꯕꯤ ꯁꯥꯟꯅꯅ ꯂꯩꯕꯗꯣ ꯑꯗꯨ ꯃꯅꯨꯡꯗ ꯊꯕꯛ ꯌꯥꯝ ꯇꯧꯕꯅꯦ ꯈꯪꯖꯜꯂꯣ ꯑꯗꯨ ꯃꯅꯨꯡꯗ ꯊꯕꯛ ꯌꯥꯝ ꯇꯧꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯑꯁ ꯈꯔ ꯑꯃꯁꯨ ꯂꯩꯅꯔꯤꯍꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯉꯥꯡꯖꯕꯁꯤꯅ ꯂꯩꯀꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯊꯣꯛꯂꯛꯑꯒ ꯍꯥꯏꯖꯕꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕꯩ ꯃꯃꯧꯗꯨꯗꯁꯨꯅꯦ ꯖꯥꯝ ꯂꯩꯌꯦꯕ ꯅꯨꯄꯥ ꯅꯍꯥꯗ ꯆꯣꯞꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯦ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯈꯔ ꯂꯤꯆꯠ ꯆꯨꯝꯗꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯈꯔ ꯂꯩꯔꯤꯕꯁꯦ ꯑꯣꯛꯇꯕꯤ ꯈꯔ ꯂꯩꯔꯤꯕꯁꯦ ꯁꯦꯡꯗꯣꯛꯄꯒꯤꯁꯨ ꯂꯣꯏ ꯈꯝ ꯅꯥꯏꯗ꯭ꯔꯕ ꯑꯆꯧ ꯑꯁꯥꯡꯒ ꯑꯍꯤꯡ ꯂꯦꯟꯃꯤꯟꯅꯕ ꯄꯩꯁꯥꯒꯤꯗꯃꯛꯇ ꯂꯨꯄꯥ 50,000 ꯂꯥꯛ ꯑꯃꯒꯤꯗꯃꯛꯇ ꯑꯆꯧ ꯑꯁꯥꯡ ꯃꯤꯅꯤꯁꯇꯔꯒ ꯑꯍꯤꯡ ꯂꯦꯟꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯌꯣꯟꯊꯣꯛꯄ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯌꯥꯕꯨ ꯆꯦꯟꯊꯍꯟꯕ ꯅꯨꯄꯤꯁꯤꯡꯗꯣ ꯃꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯃꯤꯌꯥꯟ ꯆꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇ꯭ꯔꯤꯕꯁꯦ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯃꯤꯌꯥꯟ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯃꯥꯜꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯛꯏꯕꯗꯣ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯣ ꯑꯩ ꯏꯁꯥꯗꯁꯨ ꯐꯥꯎꯔꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯁꯦꯕ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯁꯦꯕ ꯄꯥꯡꯒꯟꯗꯣ ꯑꯃꯠꯇ ꯑꯣꯏꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯁꯟꯅꯕ ꯃꯇꯝꯗꯅꯦ ꯄꯥꯡꯒꯟ ꯌꯥꯝ ꯀꯟꯕꯅꯤ ꯈꯨꯠ ꯅꯥꯝꯇꯅꯗꯤ ꯄꯥꯡꯒꯟ ꯀꯟꯗꯕꯅꯤ ꯁꯦ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯔꯗꯤꯅꯦ ꯄꯥꯡꯒꯟ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯑꯗꯣ ꯈꯪꯉꯨ ꯁꯤꯒꯤ ꯑꯔꯊꯁꯦ ꯈꯪꯉꯨ ꯈꯨꯠ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯒꯅ ꯄꯥꯡꯒꯟ ꯊꯣꯛꯏ ꯑꯃꯈꯛ ꯑꯣꯏꯔꯒꯅ ꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯑꯔꯊꯁꯦ ꯈꯪꯖꯤꯜꯂꯨ ꯃꯌꯥꯝ ꯑꯗꯨꯒ ꯆꯨꯝꯅ ꯑꯩꯈꯣই ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯗꯅꯦ ꯅꯀꯣꯛꯁꯤꯡꯗꯣ ꯊꯥꯗꯔꯒꯅꯦ ꯂꯣꯟꯆꯣꯞ ꯉꯥꯡꯅ ꯂꯩꯗꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯇꯣꯞꯄ ꯃꯤꯌꯥꯟ ꯆꯥꯅꯅꯦ ꯃꯤꯌꯥꯟ ꯆꯥꯅ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯏꯕꯁꯤꯡꯁꯦ ꯑꯁꯤ ꯋꯥꯔꯛꯄꯤꯌꯨ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯨꯔꯟ ꯋꯥꯍꯩ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯈꯛꯇꯤ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯤ ꯗꯦꯜꯂꯤ ꯃꯥꯜꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯟ ꯑꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯇꯝꯊꯤꯅ ꯐꯨꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯊꯕꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯊꯣꯛꯂꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯔꯛꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯤꯊꯨꯞ ꯈꯤꯔꯨꯝ ꯐꯥꯎꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯣ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯣ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯡꯒꯟ ꯀꯜꯂꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯕꯨ ꯅꯨꯡꯁꯥꯒꯨꯝꯅ ꯊꯧꯅꯥ ꯊꯣꯛꯀꯗꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯁꯥ ꯁꯥꯔꯒ ꯀꯥꯟꯅꯔꯣꯏ ꯃꯄꯥꯟ ꯊꯣꯛꯑꯒ ꯅꯨꯡꯁꯥ ꯑꯣꯜꯂꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯨꯡꯁꯥꯒꯤ ꯄꯥꯡꯒꯟꯗꯨ ꯄꯨꯊꯣꯛꯀꯅꯨ ꯅꯨꯡꯁꯥ ꯑꯣꯟꯒꯅꯨ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯅ ꯉꯁꯤ ꯃꯌꯥꯝ ꯂꯥꯁꯀꯤ ꯑꯣꯏꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯌꯥꯟ ꯆꯥꯅ ꯑꯁꯨꯝꯅ ꯆꯈꯤ ꯆꯔꯪꯅꯅ ꯇꯧꯕ ꯑꯃꯗꯤ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯕꯤꯔꯣꯏꯁꯤ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯁꯤ पांगन अमीको अगर सुन लोसनजरगे। ये जो आप लोग ने दिल्ली पर हमारा मैतई लोग का बहन हमारा मैतई का बहन है ना, हम मैतई है। ये जो हमारा बहन का जो हाल किया है ना, मार के ये हाल किया है ना, इतना बुरी तरह से मारा है ना, ये अच्छी बात नहीं है। मैं बता रही हूँ आप लोग से, एक विनती कर रही हूँ, ये झगड़ा ख़त्म करो। देश देश में झगड़ा हो रहा है, क्या झगड़ा करने से क्या होगा, क्या फ़ायदा मिलेगा? सब लोग बोलो ना। सब
झगड़े रहना चाहता है, झगड़ा करना चाहता है। ये क्यों हो रहा है ये एक इंसान को दूसरी इंसान को मारना चाहता है, एक इंसान दूसरी इंसान को मारना में तुली हुई है। ये अच्छी बात तो नहीं है ना। आप लोग भी सोचो ना। ये हाल ये इस बहन के साथ ये हाल किया है ना, जो आप लोगों की बहन पर होगा तो क्या होगा बताओ। आप लोग भी बताओ। ये अच्छी बात नहीं है कि अपने घर से इतना दूर पढ़ाई के लिए, कमाने के लिए, जहाँ जो भी कुछ अपने सपनों को पूरा करने के लिए आपकी देश में, आपकी गली में आके रह रहा है, तो आप लोग मारना शुरू करोगे क्या? ये बात अच्छी नहीं है। मारपीट का बात अच्छा नहीं है। मारपीट मत करो। आप लोग से ये रिक्वेस्ट कर रहा हूँ। हिंदी में जो हम बात कर रही है ना, हिंदी भी थोड़ा सा जो भी हिंदी पर मालूम है ना, हम इसलिए मैं बता रही हूँ। हिंदी से थोड़ा भी बता रही हूँ। हमारा भाषा से भी ही बता रही हूँ। आप सभी लोग से एक बात बताना चाहती हूँ कि ये बात जो दिल्ली मालविया पर जो घटना हुआ था, हमारे मणिपुरी बहन पर इतना टॉर्चर किया, इतना मारपीट किया है ना, ये अच्छी बात नहीं है। हम मणिपुरी लोग को, मैतेई लोगों को इतना कम समझना मत, क्योंकि सब लोग आवाज़ उठाना जानता है। क्योंकि आप जब लोग आपकी देश में, आपकी घर में, आपकी गली में जो हमारा मैतेई बहन लोग जो भाड़ा लेकर रहता है ना, पढ़ाई के लिए, जो भी काम के लिए, अपने सपनों को पूरा करने के लिए भाड़ा लेकर रह रहा है ना, उस लोगों को इतना कम समझना मत। क्योंकि कमज़ोर नहीं है हम मैतेई लोग। क्योंकि आप लोग शकल थोड़ा अलग है, आप लोगों से थोड़ा शकल अलग है, इसीलिए आप लोग हम लोगों से नफ़रत करती है क्या? शकल तो अलग होना पड़ेगा। शकल तो हम मैतेई लोग का शकल अलग है, चाइनीज़ का शकल अलग है, नेपाली का शकल अलग है, और हिंदी लोगों का शकल अलग है, पंजाबी लोगों का शकल अलग है। सभी जातियों का शकल है ना, अलग होना चाहिए। क्योंकि हम लोग मैतेई लोगों का भी शकल अलग है, भाषा भी अलग है ना, शकल भी अलग होना चाहिए। हाँ, ये बात सच्ची है।